ngasi numida wairam phong hiba tongan tongan ba manipuri si phong singdigi amasum thokiba thaudo wathok singdigi maru oibi I pausing khonga charaga manipur top channel gi maikedi ma'am na thamjigi ahanbada state si covid-19 update ma'am na thamjaramge government of manipur directorate of health services ngasi covid-19 update manipur gi ngasi puna miyoi satruka marfuga mapan positive oire miyoi sawanga kunna recover tawre aduga hauzik nahanduna laibe active case na lising taruku sama kunga taruni aduga ngasi miyoi taraga humdoi covid-19 na laikhidre aduga state si goiriba hauzik ki recovery rate na 89.79% ni pau simarak thatna state si gi wang bara thokpa pau khra hapsaramge sai marfugi hanubama lainungi ising komda tasilure Sada Taktana, Numit Humni Lerega, Hingna, Lakhre. Telangana, the Masagi Sahi, Marfu Suraba, Hanubama, Sizinadraba, Lainung Isinkom, Amada Tashilaba, Matung, Police Amasum Fire Department, can be cre. Lainung Isinkom, Manunda, Karimata, Sada Taktana, Numit Humni Lerega, Mahakpu, Hingna, Lakhot Hibani Hadi. Ahalduna, Palm Amadaleba, Well Aduda, Tashin Hiba, Numit Adu, Hokipa Tang, Zungi Kungamapani. Aduga mahakna sidipeta makhong na satpagi lambida thaudu adu thokibane haujikti ahaldugi phibam phana leire haina police na suhairi nungai ba pawa mana sirisa bandalana space ta satpa ani suba indian nupi oiragani india ra pokpa sirisa bandalan space ta satpa ani suba indian nupi oiragani makhoi lakriba july 10 ga mathida satkadaba virgin Atlantica gi khongbu oiragani amasu makhoi mangagi manungda Virgin Galactic American Private Space Agency asigi billionaire founder Richard Branson galoina na space satkadabani Andhra Prakash ki Ganturuda pokhiba Sirisa Bandalana mahakpu ikai khumna birakpagi nungaiba phungdoki amasum India ra pokpa ahanba space sakhiba nupi Kalpana Saulani Sirisa Virgin Galactic ki Government Affairs and Research Operation ki Vice President oiribani pawami ki matungina US resident parents Dr. Muralina agricultural scientist amasum Anuradhana sai kungamanga gi mamangda India da laidingaida Sirisa Tenali da pokhi hainspali atopa pawamana mu Hamas na Fire Baloon sing Kaapsallakkhraba matung Israel na Gaza Strip ta khut halakhre Israeli fighter Zena Gaza Strip Leba Kusukulai Saphamda Hamas na Fire Baloon sing Kaapsallakkhrabagi Paukhum oina air strike sadakre haina military na phungdorakre adumaina mak asu apan yawbagi pawdi leitri sohairi masi me thada Hamas ka Israel ga numit taraga mathuini umkhana khiba adugi matung tarakpada sathaba ahum suba air strike ni sohairi makha satharak poina Manipur gi ba maruiba pawkhrada July mangada kabru singa park sana u sarasing tharagani CM Manipulinga ki Forest Department ye Central Forest Division amadi ICICI Foundation for Inclusive Growth anina punna kusamnaduna Manipur gi tongan ba mafam ahum haingang kameng amadi lamdeng da pakhatpa spring water harvesting Sustainable Water and Forest Conservation Project asi Manipur gi Ministry and Birena video conferencing gi khutangda sangakhre atopa pawamana mo vaccination gi sang nemba lebak sing covid amaram oiraga hospital sandabagi phibam lakle WHO India da ihan hanboina thengnakhiba delta variant asi makhatan anauba madi mutation tawri maramaduna haujuk malem asi covid-19 laisaki khwaidigi hena sathiba Matam oirakli haina World Health Organization WHO na warning tokre WHO gi Director General Tedros Adhanom Ghebreyesus na phungdokibada vaccination ki sang nemba lebak singda laina asina maram oiraga hospital sandabagi thawong amuk hana uba phangle delta gumba khwaidigi hena sandokan variant singna lebak kayada khongjel yangna sandurakli laisat asigi yamna kudong tini oiba matamadu hauzik oirakli haina WHO na su phungdokhi hadi atopa pawamana Englishing aniga kunthra phawbagi manungda malemda apaiba car tasing uba phanglagani Hyundai company wakhalna sagatpa mongda leramba flying car apaiba car lakliba kumja Englishing aniga kunthra phawbagi manungda asingwa saktam oina malem puthoraklagani haina Hyundai
यूरोपियन ऑपरेशन CEO माइकेल कोलना फोंदोखरे एजेंसी की पाउन हाई कंपनी कयामरुमना टेक्नोलॉजी असिगी मतांगला यामना कना होनदुना लाकपगा लोइनेना इनोवेटिव ओइबा आइडिया कया पुथोक्तुना अनौब मखलगी पोषक असि संगेंग तौनब होनखि संगसिलिबा थबक थौरमदा हेना खुमांग सौक्सिलकपगा लोइनेना अथुबा मतमदा मलेमगी सिटीसिंगदा फ्लाइंग कार उबा फंगलगने Hyundai European Operation CEO Michael Kohlna hiram asigi matangda sena thajaba thamli sohari decade asigi loirakpada miyamna apaiba car asi tasing uba phanganana ba honari masina tungda lakadoriba yamna innovative oiba smart mobility solution ama khudol tamlagani sohari atop pawmana college uja singi tare suba pe satna hanana ba order thokre Kumza English Singaniga Kungamatogi Mars such a Taruk Langa Kayana Kiba MOU Adugi Makada Manipur Langana Government College Oza Singitare Subi UGCP Amadi UGC Regulation 2018 Gi Order Satnahana Order Nasitokre Hiram Sigamari Lenanga Education Minister Office the Pangtopa Pog Mipam Amada Education Minister Rajan Pamising the High Higher Education Gi Makada Ladiba College Oza Singitare Suba UGCP Nabukumza English Singaniga Tarakani Pandagi Hauduna Matam Sangna Oza Singna Lenga Takna Dunalaki Adobo Lenga Ki Sel Tungi Pibam Patabana Maram Oiduna Matam Gi Yanabamagi Makada Punna Lakminaki Adobo Say Esigi Haukiba Mars Ki such a Tarukta Oza Singi Loop Singa Lenga Kapuna Paminaduna MOU Amakuyak Pinaki Maru oina amata yauna atopa oza singi loop singa yana pa puraki adugumba MOU adugi makara sapsaba order ama laingak na thoklo order asi ozagi loop oiriba amata gi mute singda kusinare maramaduna mahirui singi online class ningthina mapung tawbinaba minister na appeal tokhi amaromdana order tholakpagidamak amata na laingak puthagalakli ngasinung tulpung mangaram tabada amata gi executive committee ki athupa mifam ama phamduna ngasi manipur gi college oza singda tare suba UGCP scale amadi UGC regulation 2018 implementation tawbigi lenga na thokiba order adubu tarano opogolonena lenga ku ngamkhai letena thagarpaso phungdorakli Tentang ngasi gi manipur COVID-19 update hairagadi miyai satruka marfuga mapan positive oiki haukiba pungkun ngamari da manipur aduga miyai taragumda lekhitre sangaga kuna research tawki adu ma'am hauzik ko na diya masunga si ko na matang solution jarage aduga pathok sa ibra soki balan ki bigar si ma'am ngak pigani anabu ipauksing lebiga ma'am la update pizara khana manipur top channel gi mechanic system jari aduga loisin jarage haya yung ta phong mo si phong sing digi maroi bi ipauksing khongga saraka na manipur top channel gi mechanic system jarake haina ma'am la thamjari duga sarkar na piri bi SOP guidelines sing si ma'am ngak na submit si masum COVID-19 deki lapna lamina si haina su channel si gi mechanic thamjari and thank you